ꯊꯋꯥꯏꯗꯒꯤꯁꯨ ꯄꯥꯝꯃꯨꯅ ꯁꯦꯛꯁꯟꯅ ꯊꯝꯖꯕꯅꯤ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯑꯗꯨꯕꯨ ꯉꯁꯤ ꯔꯥꯅꯤꯒꯤ ꯄꯦꯟꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏ ꯃꯔꯣꯜꯁꯨ ꯊꯣꯛꯇ꯭ꯔꯕ ꯃꯃꯤꯗꯨꯕꯨ ꯐ꯭ꯔꯦꯝꯗꯒꯤ ꯊꯨꯒꯥꯏꯔꯕꯗꯨ ꯀꯥꯇꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯄꯥꯗꯨꯕꯨ ꯆꯞꯊꯠꯇꯨꯅ ꯃꯩ ꯊꯥꯈ꯭ꯔꯦ꯫ ꯍꯜꯂꯛꯂꯒ ꯃꯆꯥ ꯃꯥꯅ ꯐꯥꯎꯒꯗꯕꯗꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ? ꯃꯃꯥꯅ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨꯅ ꯁꯣꯝꯗ ꯅꯨꯄꯤꯗꯨꯁꯨ ꯂꯩꯐꯝ ꯈꯪꯗꯦ꯫ ꯆꯥꯛꯁꯨ ꯆꯥꯕ ꯂꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯡꯂꯕ ꯇꯨꯡꯗ ꯅꯣꯡꯊꯥꯡꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯉꯥꯜꯅ "ꯊꯣꯏꯍꯟꯕꯤ, ꯆꯅꯨ, ꯑꯩ ꯂꯩꯁꯤ ꯍꯦꯟꯕꯤꯁꯦ ꯊꯤꯟꯕꯤꯔꯒꯦ"꯫ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝ ꯏꯐ ꯐꯗꯣꯛꯅ ꯌꯥꯊꯣꯔꯛꯏ꯫ ꯒꯥꯔꯤ ꯀꯥꯕꯒ ꯃꯉꯥꯜ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗ ꯊꯧꯏ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯍꯥꯟꯅ ꯋꯥꯔꯤ ꯍꯧꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ? ꯅꯪ ꯉꯁꯥꯏ ꯆꯥꯛ ꯌꯥꯝ ꯆꯥꯗꯦ ꯍꯥꯏ, ꯏꯀꯥꯏꯕꯩꯔꯣ?" ꯋꯥꯔꯤꯗꯣ ꯍꯧꯐꯝ ꯈꯪꯗ ꯍꯧꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯇꯁꯦꯡꯅ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯏꯪꯒꯤꯠ ꯏꯔꯥꯡꯁꯤꯡꯗꯣ ꯑꯃꯠꯇ ꯆꯪꯈꯤꯗꯦ꯫ ꯃꯃꯥꯒꯤ ꯋꯥꯈꯜꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯈꯤꯕꯅ꯫ ꯃꯉꯥꯜꯁꯨ ꯈꯨꯝꯗꯕꯗꯤ ꯇꯧꯗꯦ, ꯑꯗꯨꯝ ꯈꯨꯝꯃꯤ꯫ "ꯆꯥꯏꯗ, ꯅꯪꯅ ꯈꯪꯗꯕꯩꯅꯤ꯫ ꯑꯗꯣ ꯉꯁꯤ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯍꯣꯏ, ꯃꯃꯥꯅ ꯅꯥꯕꯩꯅꯦꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯣ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯁꯨ?" "ꯑꯇꯣꯞꯄꯗꯤ ꯂꯩꯇꯦꯗ, ꯑꯩꯅꯕꯨ ꯀꯩ ꯑꯋꯥꯕ ꯂꯩꯗꯣꯏꯅꯣ? ꯃꯃꯥ ꯅꯥꯕꯩ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯛꯅꯤ." "ꯂꯩꯁꯤ ꯍꯦꯟꯕꯤ." "ꯇꯥꯏꯌꯦ." "ꯑꯩꯁꯦ ꯑꯇꯩꯒ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯕꯁꯤ ꯅꯨꯡꯉꯥꯏꯇꯦ." "ꯃꯔꯨꯞꯇ ꯃꯥꯟꯅꯅ ꯌꯦꯡꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ?" "ꯂꯩꯁꯤ ꯍꯦꯟꯕꯤ, ꯅꯪꯒꯤ ꯇꯝꯊꯣꯛꯄ ꯉꯝꯗꯕ ꯄꯦꯟꯗꯕꯗꯣ ꯇꯝꯐꯝꯁꯨ ꯑꯣꯏꯅꯤꯡꯉꯤ꯫ ꯅꯊꯟꯗ ꯈꯥꯡꯖꯤꯟꯕꯁꯦ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯕꯅꯤ." "ꯃꯉꯥꯜ, ꯃꯇꯥꯡꯅ ꯃꯇꯝꯅ ꯇꯥꯟꯖꯥ ꯆꯥꯅ ꯈꯨꯗꯤꯡꯃꯛ ꯄꯨꯗꯨꯅ ꯂꯥꯛꯁꯅꯨꯗ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯂꯩꯔꯤꯕꯅꯦ ꯍꯥꯏꯗꯨꯅ ꯃꯔꯤ ꯁꯝꯅꯗꯕ ꯃꯤ ꯑꯃꯗ ꯁꯤꯌꯔ ꯇꯧꯕ, ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯣꯏꯗꯕꯗꯨꯅ ꯇꯥꯔꯤꯕ ꯃꯤꯑꯣꯏꯗꯨꯗꯁꯨ ꯑꯋꯥꯕ ꯄꯤꯒꯗꯧꯕ ꯂꯩꯔꯗꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯑꯣꯏꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯤꯑꯣꯏ ꯑꯅꯤ ꯋꯥꯍꯟꯕꯩ ꯃꯍꯨꯠ ꯑꯃꯈꯛ ꯋꯥꯕꯗꯨꯅ ꯐꯩ." ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯨꯅ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯅꯨꯄꯤꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯍꯪꯂꯨꯔꯁꯨ ꯈꯨꯝꯂꯛꯂꯣꯏ ꯈꯪꯕꯅ ꯍꯪꯂꯨꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯟꯗ꯭ꯔꯤꯛꯁ, ꯆꯅꯨ ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯃꯍꯧꯁꯥꯒꯨꯝ ꯃꯔꯩ ꯇꯧꯅꯩ꯫ ꯆꯅꯨꯅ "ꯅꯪꯅ ꯉꯁꯥꯏ ꯁꯤꯟꯊꯥꯗꯅ ꯃꯤꯠ ꯉꯥꯎꯈꯩ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯨ ꯀꯩꯅꯣ?" "ꯅꯪꯅ ꯁꯔꯒꯤ ꯃꯃꯥꯟꯅꯕꯗ ꯌꯦꯡꯂꯤꯗꯨꯗꯤ?" "ꯑꯗꯨꯗꯤ ꯃꯥꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯕꯒꯤ ꯊꯣꯏꯍꯟꯕꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯇꯧꯕꯩꯅꯤ꯫ ꯅꯪꯅ ꯁꯤꯟꯊꯥꯗ ꯌꯦꯡꯕꯗꯣ ꯊꯩꯗꯣꯛꯄ ꯌꯥꯅꯕ ꯇꯧꯔꯛꯀꯅꯨ꯫ ꯑꯩ ꯌꯥꯎꯅ ꯌꯥꯎꯅ ꯐꯥꯎ ꯅꯃꯤꯠ ꯉꯥꯎꯕ ꯅꯪꯅ ꯑꯩ ꯌꯥꯎꯗꯕ ꯃꯇꯝꯗꯗꯤ ꯀꯩ ꯑꯣꯏꯔꯝꯅꯤ?" "ꯇꯥꯅꯤꯡꯗꯦꯗ, ꯑꯩꯕꯨ ꯁꯖꯤꯛ ꯆꯥꯕꯗꯧꯅ꯫ ꯁꯔꯒꯤ ꯃꯃꯥꯟꯅꯕꯅ ꯂꯩꯁꯤ ꯍꯦꯟꯕꯤꯗ ꯌꯦꯡꯂꯁꯨ ꯅꯪꯅꯗꯤ ꯅꯨꯄꯥꯗꯨꯗ ꯅꯇꯤꯟ ꯇꯥꯈꯩ ꯌꯦꯡꯂꯕ ꯅꯠꯇ꯭ꯔꯣ?" "ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯁꯨꯝꯍꯧꯗꯣꯏꯔꯥ? ꯑꯩ ꯀꯨꯝꯍꯧꯔꯣꯔꯥ?" "ꯑꯆꯨꯝꯕ ꯍꯥꯏꯕꯩꯔꯣ ꯅꯪꯅ ꯀꯨꯝꯍꯧꯗꯣꯏꯁꯦ?" "ꯌꯥꯔꯦ, ꯇꯥꯅꯤꯡꯗ꯭ꯔꯦ" ꯍꯥꯏꯔꯒ ꯆꯅꯨ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯦꯠꯂꯒ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯌꯧꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯝꯗ ꯒꯥꯔꯤꯗꯩ ꯀꯨꯝꯂꯛꯏ꯫ "ꯂꯩꯍꯧꯔꯒꯦ ꯃꯉꯥꯜ, ꯊꯦꯡꯀ꯭ꯌꯨ ꯊꯤꯟꯕꯤꯔꯛꯄꯒꯤ ꯌꯨꯝꯐꯥꯎ." ꯒꯥꯔꯤꯗꯩ ꯀꯨꯝꯊꯕꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯉꯥꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯤ, ꯐꯖꯅ ꯆꯪꯉꯨ." "ꯅꯪꯁꯨ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯇꯦꯛꯁ ꯊꯥꯔꯛꯄ꯭ꯔꯥ, ꯀꯣꯜ ꯇꯧꯔꯛꯄ꯭ꯔꯥ ꯇꯧꯔꯛꯑꯣ." ꯃꯉꯥꯜꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯒꯦꯠ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯄꯒ ꯃꯄꯥꯝꯕꯣꯝ ꯑꯅꯤꯗꯣ ꯈꯪꯆꯣꯡ ꯆꯣꯡꯂꯛꯏ꯫ ꯇꯍꯥꯅ ꯆꯪꯂꯛꯏ ꯅꯨꯄꯤꯗꯣ꯫ ꯃꯥꯗꯤ ꯃꯄꯥ ꯂꯥꯛꯂꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯈꯜꯁꯤꯗꯅꯤ ꯉꯁꯥꯏꯗꯒꯤ ꯆꯔꯥꯡꯅꯔꯤꯕ꯫ ꯍꯥꯊꯨꯅ ꯆꯪꯂꯛ ꯃꯃꯥꯕꯨ ꯊꯤꯔꯛꯏ꯫ "ꯏꯃꯥ! ꯏꯃꯥ! ꯏꯃꯥ!" ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯀꯥꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗ ꯁꯥꯗꯨꯅ ꯊꯣꯔꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯕꯦꯝꯃ ꯅꯪꯕꯣ? ꯏꯃꯨꯡ ꯐꯥꯎꯗꯤ ꯏꯪꯅ ꯏꯔꯦꯟꯖꯅ ꯌꯧꯔꯛꯄ ꯌꯥꯗ꯭ꯔꯣ?" "ꯕꯕꯥ ꯂꯥꯛꯂꯝꯕ꯭ꯔꯣ?" "ꯂꯥꯛꯂꯝꯗꯤꯌꯦ." "ꯑꯁ, ꯑꯩꯗꯤ ꯀꯩꯗꯧꯔꯝꯅꯤꯅ ꯂꯩꯐꯝ ꯈꯪꯗ ꯆꯦꯜꯂꯛꯏꯅꯦ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯗ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯃꯥꯅ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔോ?" "ꯂꯣꯌꯔ ꯍꯥꯏꯗꯣ ꯎꯟꯅ ꯊꯣꯛꯂꯨꯔꯁꯤ ꯏꯃꯥ." "ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯊꯣꯛꯂꯨꯕꯒꯤ ꯋꯥꯔꯝꯂꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥꯅ ꯆꯠꯂꯁꯤ." "ꯍꯣꯏ ꯏꯃꯥ." ꯔꯥꯅꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯀꯥꯗ ꯂꯩꯔꯝꯕꯗꯣ ꯈꯖꯤꯛ ꯆꯤꯡꯅꯖꯩ꯫ ꯃꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯅ ꯊꯝꯈꯤꯕ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯐ꯭ꯔꯦꯝꯗꯣ ꯂꯩꯕ꯭ꯔꯥ ꯌꯦꯡꯂꯛꯏ꯫ ꯎꯔꯦ꯫ ꯂꯩꯔꯝꯗ꯭ꯔꯦ, ꯏꯍꯥꯡ ꯍꯥꯡꯂꯝꯂꯦ꯫ ꯐꯃꯨꯡꯗꯨꯗ ꯆꯪꯁꯤꯟ ꯎꯄꯥꯏ ꯂꯩꯇ ꯐꯝꯊꯔꯛꯏ꯫
ꯀꯞꯀꯟꯗꯕꯤ ꯃꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯈ꯭ꯔꯦ ꯉꯁꯤꯗꯤ ꯄꯤꯔꯥꯡ ꯃꯔꯤ ꯈꯔ ꯂꯝꯍꯦꯟꯕꯤ ꯑꯣꯟꯗꯨꯅ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯂꯣꯏꯅꯗꯨꯅ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯄ, ꯈꯨꯠꯁꯥ ꯃꯁꯤꯡ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯁꯣꯏꯗꯅ ꯂꯦꯝꯒꯅꯤ꯫ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ, ꯃꯄꯨꯡ ꯃꯔꯩ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯗꯨꯅꯁꯨ ꯍꯦꯟꯅ ꯃꯃꯥ ꯃꯄꯥꯕꯨ ꯃꯊꯧ తాꯏ ꯍꯥꯏꯕꯗꯨꯅꯤ꯫ ꯀꯣꯔꯧꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯃꯈꯨꯠꯄꯨ ꯁꯝꯗꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯕ, ꯃꯆꯥꯅ ꯆꯥꯅꯤꯡꯉꯤ ꯍꯥꯏꯅ ꯃꯈꯨꯠ ꯊꯤꯟꯕ ꯄꯨꯝꯕ ꯂꯩꯕꯤꯗꯨꯅ ꯄꯤꯖꯕ, ꯃꯆꯥꯕꯨ ꯄꯥꯝꯗꯨꯅ ꯃꯆꯥꯅ ꯄꯥꯝꯕ ꯁꯥꯟꯅꯄꯣꯠ ꯈꯟꯕꯤꯈꯤꯕ, ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯄꯥꯅ ꯃꯥꯕꯨ ꯄꯥꯝꯗꯨꯅ ꯃꯃꯥꯅ ꯅꯥꯀꯜꯗꯒꯤ ꯄꯥꯏꯕꯣꯏ ꯀꯣꯟꯕꯣꯏ ꯃꯃꯤ ꯑꯗꯨꯅ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯃꯤ ꯑꯣꯏꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯥꯒꯤ ꯊꯃꯣꯏꯅ꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯇꯅꯤꯛꯅ ꯃꯊꯟꯇ ꯀꯧꯖꯩ, "ꯕꯕꯥ"꯫ ꯂꯩꯁꯤ ꯍꯦꯟꯕꯤ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯨ ꯊꯤꯡꯖꯤꯜꯂꯨꯏ꯫ ꯆꯩꯅꯥꯗꯨꯕꯨ ꯐꯥꯎꯔꯤꯕ ꯃꯥꯇꯅ ꯈꯪꯂꯅꯤ꯫ ꯃꯊꯟꯅꯇ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ ꯅꯨꯄꯤꯁꯤ, "ꯕꯕꯥ, ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛꯁꯤꯗ ꯉꯁꯤꯗꯤ ꯅꯆꯥꯕꯨ ꯍꯤꯡꯅꯤꯡꯕ ꯐꯥꯎꯍꯜꯂꯛꯇ꯭ꯔꯦ꯫ ꯀꯩꯒꯤ ꯑꯗꯨꯛ ꯋꯥꯈꯜ ꯊꯦꯟꯕꯅꯣ? ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩ ꯃꯤꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯎꯔꯒ ꯌꯥꯝ ꯀꯜꯂꯛꯑꯦ꯫ ꯉꯁꯤꯗꯤ ꯁꯝꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯕ ꯅꯨꯡꯒꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯀꯥꯏꯔꯦ꯫ ꯅꯆꯥꯅ ꯕꯕꯥꯕꯨ ꯅꯨꯡꯁꯤꯔꯁꯨ ꯕꯕꯥꯗꯒꯤ ꯂꯥꯞꯅ ꯂꯩꯇꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯕꯕꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯃꯥꯏꯁꯤꯅ ꯄꯥꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯂꯥꯏꯕꯛ ꯊꯤꯗꯨꯅ ꯊꯦꯡꯅꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯊꯪ ꯍꯥꯏꯕ ꯃꯄꯣꯛ ꯑꯃꯗꯗꯤ ꯕꯕꯥꯕꯨ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯅ ꯐꯪꯗꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯆꯤꯟꯕꯥꯜꯅ ꯍꯥꯏꯈꯤ ꯅꯨꯡꯁꯤꯗꯤ, ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯕꯨ ꯅꯨꯡꯁꯤꯗꯕ ꯃꯆꯥꯕꯨ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯈꯨꯗꯤꯡꯃꯛ ꯃꯇꯥꯡꯅ ꯇꯥꯟꯖꯥꯅ ꯊꯃꯣꯏ ꯀꯟꯁꯤꯟꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯕ ꯈꯪꯗꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯒꯤ ꯁꯛꯂꯣꯟ ꯂꯧꯅꯈꯤꯕꯅꯤ꯫ ꯀꯣꯔꯧꯁꯨ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯥꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯈꯤꯕꯤ ꯃꯥꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯉꯥꯏꯍꯥꯛ ꯇꯧꯕꯗ ꯍꯔꯥꯎꯅꯇ ꯂꯩꯈꯤꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯍꯣꯡꯂꯛꯈꯤꯕ ꯁꯛꯂꯣꯟ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯁꯤꯟꯊꯥ ꯃꯥꯔꯁꯟ ꯑꯅꯤꯗꯣ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯉꯥꯏꯍꯥꯛ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ꯫ ꯁꯤꯟꯊꯥꯅ, "ꯌꯥꯝꯕꯨꯡꯁꯦ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯄꯥꯝꯕ ꯃꯥꯜꯂꯤ, ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ." "ꯑꯉꯥꯡ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯃꯥ ꯄꯥꯝꯃꯒ ꯑꯩꯕꯨ ꯀꯩ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯅꯠꯇꯕꯅꯤꯅ ꯀꯩꯁꯨ ꯈꯪꯖꯗꯦꯗ." "ꯌꯥꯔꯦ, ꯑꯉꯥꯡꯅ ꯑꯗꯨꯝꯕꯩ ꯃꯔꯝꯗ ꯁꯨꯝ ꯈꯟꯖꯤꯟ ꯂꯩꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯄꯥꯟꯅꯗꯧ ꯃꯍꯨꯠꯇꯅꯦ ꯀꯩ ꯇꯧꯁꯤꯒꯦꯅ ꯈꯜꯂꯨ꯫ ꯃꯈꯥꯗ ꯀꯣꯂꯦꯖ ꯃꯤꯡ ꯆꯟꯁꯤꯜꯂ ꯀꯥꯗꯕ ꯌꯥꯕ ꯑꯃ ꯆꯨꯁ ꯇꯧꯕꯗꯣ ꯀꯩꯁꯨ ꯇꯧꯗꯅ ꯌꯨꯝꯗ ꯇꯥꯔ ꯂꯩꯗꯧꯗꯤ ꯀꯥꯟꯅꯗꯦ꯫ ꯍꯣꯏ, ꯅꯪꯅ ꯑꯇꯣꯞꯄ ꯇ꯭ꯔꯦꯅꯤꯡ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯌꯥꯏꯗ." "ꯈꯪꯗꯦ ꯌꯥꯝꯕꯨꯡ, ꯑꯩꯗꯤ ꯂꯥꯏꯔꯤꯛꯀꯤ ꯀꯦꯔꯤꯌꯔꯒꯤ ꯋꯥꯈꯜꯁꯦ ꯍꯦꯛ ꯈꯜꯂꯨꯔꯕ ꯀꯣꯛꯁꯦ ꯑꯗꯨꯝ ꯆꯤꯛꯑꯦ꯫ ꯑꯗꯨꯅ ꯌꯥꯝ ꯂꯨꯅ ꯑꯝꯇ ꯈꯟꯖꯅꯤꯡꯗꯦꯕ꯫ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯍꯧꯕꯁꯤꯅ ꯀꯣꯟꯅ ꯂꯥꯛꯆꯔꯛꯇꯣꯏꯅꯦ ꯏꯕꯦꯝꯃ." "ꯑꯗꯨꯗꯤ ꯑꯔꯤꯕ ꯑꯣꯏꯕꯗꯩ ꯅꯨꯄꯤ ꯐꯪꯗꯕꯗꯩꯗꯤ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯑꯒ ꯊꯋꯥꯏꯅ ꯈꯣꯏꯗꯥꯔꯤꯕꯤ ꯑꯉꯥꯡꯗꯣ ꯑꯣꯏꯅ ꯂꯨꯝꯕꯁꯨ ꯐꯩꯌꯦ." ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯋꯥꯡꯂꯦꯟꯕꯅ ꯅꯤꯡꯊꯤꯗꯣ ꯀꯣꯏꯕ ꯄꯨꯊꯣꯛꯄꯤꯔꯛꯏ꯫ ꯆꯍꯤ ꯃꯇꯥꯡ ꯆꯞ ꯆꯥꯗꯨꯅꯁꯨ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯤ꯫ ꯋꯥꯡꯂꯦꯟꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯈꯪꯅꯖꯕꯤ ꯅꯨꯄꯤ ꯂꯩ ꯈꯪꯗꯦ꯫ ꯅꯤꯡꯊꯤꯅ, "ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯈꯠꯂꯛꯑꯕꯅꯤ." "ꯀꯩꯅꯣꯍꯦ, ꯌꯨꯝꯗ ꯈꯪꯍꯟꯗ꯭ꯔꯒ ꯆꯤꯡꯅꯩꯕꯨ ꯀꯩꯅꯣ? ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯆꯤꯠ ꯇꯧꯈꯤꯗ꯭ꯔꯣ?" "ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯕꯩꯅꯤ, ꯑꯍꯜ ꯃꯁꯦꯟ ꯈꯪꯅꯔꯒ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯁꯦ ꯍꯥꯏꯔꯤꯁꯦ ꯑꯩꯅ." "ꯍꯣꯏꯕ, ꯅꯪꯅꯤ ꯀꯩꯗꯧꯒꯦ ꯆꯍꯤꯃꯨꯛ? ꯅꯪꯅ ꯆꯍꯤꯃꯨꯛꯇꯣ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯕꯤꯍꯧꯔꯣ, ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦ." "ꯍꯦꯔꯥ, ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪꯁꯨ! ꯏꯕꯥꯅꯤꯅ ꯆꯍꯤ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯅ ꯌꯨꯝ ꯄꯥꯟꯈꯤꯅꯕ꯭ꯔꯣ?" "ꯈꯨꯃꯨ ꯊꯣꯛꯇꯣꯔꯤ, ꯅꯀꯣꯛꯇꯣ ꯈꯔ ꯈꯜꯂꯣ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯗꯤ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯆꯍꯤ ꯑꯃ ꯑꯩ, ꯑꯗꯨꯗꯤ ꯅꯪꯅ ꯊꯟꯉꯥꯏ ꯖꯍꯧ ꯇꯥꯕ." ꯋꯥꯡꯂꯦꯟꯕ ꯅꯤꯡꯊꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ, "ꯉꯥꯏꯈꯣꯁꯦ, ꯑꯝꯇ ꯁꯧꯒꯠꯈꯤꯅꯨ, ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯃꯦꯔꯥꯁꯤꯗ ꯃꯥꯡꯒꯣꯜ ꯀꯥꯅꯕ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ, ꯑꯗꯨ ꯑꯣꯏꯗꯤ ꯌꯥꯔꯦꯗꯅ." ꯅꯤꯡꯊꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ, "ꯑꯗꯣ ꯉꯁꯥꯏꯅ ꯑꯩꯁꯦ
ꯏꯁꯧ ꯂꯥꯡꯍꯟꯗ꯭ꯔꯤꯉꯩ ꯍꯥꯏꯕ ꯀꯩꯗꯧꯒꯦꯕ? ꯅꯨꯡꯁꯤꯃꯟꯕꯒꯤ ꯂꯩꯕꯤꯕꯩ ꯋꯥꯅꯤ, ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯑꯔꯥꯛꯄ ꯅꯨꯄꯥ. ꯅꯨꯄꯥ ꯅꯪ ꯅꯨꯄꯥ ꯀꯌꯥꯝ ꯂꯩꯒꯦ? ꯋꯥꯡꯂꯦꯝꯕꯅ ꯈꯣꯟꯖꯦꯜ ꯀꯟꯈꯠꯂꯛꯄꯗ ꯅꯤꯡꯊꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯔꯤꯕꯁꯨ ꯈꯝꯕꯟꯕꯒ ꯐꯥꯎꯕ ꯍꯩꯕ꯭ꯔꯣ? ꯑꯔꯤꯕ ꯊꯃꯣꯏ ꯄꯥꯟꯗꯦꯁꯦ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯛꯀꯦ? ꯑꯩꯁꯨ ꯍꯧꯖꯤꯛ ꯅꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯅꯣꯛꯈꯦꯗꯅ ꯂꯦꯟꯅꯒꯦ. ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯛꯇꯕ ꯉꯝꯒꯗ꯭ꯔꯣ? ꯑꯗꯨꯅꯤ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛꯇꯨꯗꯤ ꯑꯩꯉꯣꯟꯗꯁꯨ ꯇꯧꯔꯛꯀꯅꯨ. ꯁꯣꯝꯗꯅ ꯃꯆꯥꯁꯤꯡꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯂꯩꯃ ꯅꯤꯡꯊꯦꯝꯗ ꯋꯥꯔꯤ ꯇꯧꯏ. ꯅꯤꯡꯊꯦꯝꯅ ꯃꯃꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯗꯁꯨ ꯑꯌꯦꯠ ꯑꯄꯟ ꯀꯌా ꯑꯃꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯍꯟꯗꯛꯀꯤꯁꯤꯗꯧꯅ ꯃꯔꯩ ꯃꯔꯥ ꯇꯧꯕꯁꯦ ꯄꯥꯛꯅ ꯊꯦꯡꯅꯗꯦ. ꯃꯤꯁꯛꯇꯨꯅ ꯐꯖꯅ ꯊꯣꯔꯛꯇꯨꯅ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯅꯕ ꯌꯥꯔꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯟꯅꯕ ꯌꯥꯏ. ꯑꯗꯨ ꯅꯠꯇꯕꯁꯤꯗ. ꯅꯠꯇ꯭ꯔꯒ ꯁꯝꯈ꯭ꯌꯥ, ꯃꯣꯏꯅ ꯌꯥꯝꯅ ꯈꯨꯔꯧ ꯊꯥꯡꯂꯛꯀꯗꯕ ꯑꯣꯏꯔꯒꯅ ꯃꯐꯝ ꯑꯃ ꯑꯣꯏꯅ. ꯍꯣꯏ, ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ. ꯁꯥꯕ ꯍꯧꯖꯤꯜꯂꯨꯔꯕ ꯆꯪꯁꯤꯜꯂꯨꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦ. ꯋꯥꯐꯝꯁꯦ ꯄꯩꯁꯥꯒꯤ ꯉꯥꯛꯁꯨ ꯅꯠꯇꯅ ꯏꯖꯠ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯕꯅꯤ. ꯌꯦꯡꯕ ꯇꯥꯔꯤꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯁꯛ ꯂꯣꯠꯇꯨꯅ ꯅꯤꯡꯊꯦꯝ ꯑꯩꯉꯣꯟꯗꯒꯤ ꯂꯩꯗꯨꯅ ꯆꯦꯟꯕ ꯍꯥꯏꯕꯗꯣ. ꯃꯈꯣꯏꯕꯨ ꯀꯤꯕꯒꯤꯗꯃꯛ ꯈꯣꯡꯐꯝ ꯃꯆꯤ ꯑꯃ ꯐꯥꯎꯕ ꯂꯦꯡꯂꯣꯏ. ꯍꯦꯟꯅ ꯆꯪꯁꯤꯟꯒꯅꯤ. ꯂꯩꯃꯅ ꯀꯤꯖꯕꯗꯤ ꯃꯥꯏꯊꯤꯕ ꯅꯠꯇꯦ. ꯃꯆꯥꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯑꯁꯥꯎꯕꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯁꯤꯅꯤ. ꯃꯤꯁꯤꯡꯁꯦ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ. ꯅꯤꯡꯊꯦꯝ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ, ꯃꯃꯥ, ꯂꯝꯗꯝꯁꯦ ꯍꯤꯡꯍꯩꯕ ꯅꯠꯇꯦ. ꯃꯥꯅ ꯑꯁꯦꯡꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯁꯤꯡꯅꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯗꯨ ꯉꯝꯗ꯭ꯔꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯊꯥꯛꯁꯤ ꯌꯧꯕ ꯉꯝꯗ꯭ꯔꯤꯕꯅꯅꯤ. ꯊꯕꯛ ꯑꯃ ꯇꯧꯔꯕꯗꯤ ꯑꯐꯕ ꯈꯔ, ꯐꯠꯇꯕ ꯈꯔ, ꯑꯋꯥꯕ ꯈꯔ, ꯅꯨꯡꯉꯥꯏꯕ ꯈꯔ, ꯑꯔꯦꯝꯕ ꯄꯥꯝꯕ, ꯑꯆꯨꯝꯕ ꯆꯠꯄ ꯃꯈꯜ ꯃꯈꯜꯅꯤ. ꯁꯤꯗ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯃꯊꯥ ꯁꯥꯖꯤꯜꯂꯨꯅꯨ. ꯍꯨꯔꯥꯟꯕ ꯗꯥꯀꯨ, ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯔꯒ ꯀꯜꯂꯛꯄ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯂꯦꯝꯖꯥ ꯆꯥꯕ ꯄꯥꯝꯕ ꯃꯈꯣꯏꯁꯤ ꯇꯨꯝꯅ ꯁꯤꯈ꯭ꯔꯗꯤ ꯃꯅꯤꯄꯨꯔꯁꯦ ꯁꯥꯟꯇꯤ ꯁꯣꯏꯗꯅ ꯍꯟꯖꯤꯟꯅꯤ. ꯌꯥꯔꯦ, ꯆꯠꯂꯣ. ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯏꯪꯕ ꯑꯝꯇ ꯄꯨꯔꯛꯑꯣ. ꯂꯩꯃꯁꯨ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯤ. ꯅꯤꯡꯊꯦꯝꯁꯨ ꯅꯤꯡꯊꯦꯝꯅꯤ. ꯃꯥꯒ ꯆꯞ ꯃꯥꯟꯅꯕ ꯏ ꯈꯦꯡꯒꯠꯂꯛꯂꯤꯕ ꯃꯆꯥ ꯅꯨꯡꯁꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯅ ꯌꯦꯛꯅꯕ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯑꯀꯤꯕ ꯊꯣꯏꯅ ꯐꯥꯎꯔꯨꯗꯦ. ꯊꯦꯡꯅꯕꯗꯨꯗꯅꯤ ꯉꯥꯏꯔꯤꯕ. ꯐꯅ ꯀꯨꯏꯅꯁꯨ ꯉꯁꯤꯗꯤ ꯀꯞꯂꯨꯔꯤ. ꯑꯁꯨꯝꯅ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯄꯁꯤ ꯇꯥꯡꯅ ꯊꯣꯛꯏ ꯅꯨꯄꯤ ꯃꯉꯣꯟꯗ. ꯊꯃꯣꯏꯗꯨꯅ ꯋꯥꯔꯧꯔꯁꯨ ꯃꯃꯤꯗꯨꯕꯨꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯕꯅꯤ. ꯉꯔꯥꯡ ꯃꯄꯥ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯊꯨꯒꯥꯏꯒꯤ ꯍꯣꯠꯅꯔꯝꯂꯕ ꯐ꯭ꯔꯦꯝꯅꯤ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯣꯛ ꯀꯥꯏꯗ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯊꯝꯂꯝꯕꯅꯤ. ꯕꯥꯠꯔꯨꯝꯗ ꯍꯥꯟꯅ ꯆꯪꯂꯨꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯒ ꯊꯣꯛꯂꯛꯇꯨꯅ ꯇꯥꯋꯦꯜꯅ ꯀꯪꯅ ꯇꯩꯊꯣꯛꯂꯕ ꯇꯨꯡꯗ ꯃꯉꯥꯜꯒꯤ ꯀꯣꯜꯕꯦꯛ ꯍꯜꯂꯤ. ꯑꯃꯗꯨꯗꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅ ꯑꯗꯨꯝ ꯊꯨꯅ ꯄꯥꯏꯈꯠꯂꯛꯏ. ꯀꯩꯗꯧꯔꯒꯦ? ꯉꯁꯥꯏꯈꯩ ꯐꯣꯟ ꯁꯨꯛꯄꯥꯏ ꯄꯥꯏꯗ꯭ꯔꯤꯗꯨꯕꯣ? ꯑꯩꯗꯣ ꯍꯜꯂꯛꯄꯒ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯗ ꯇꯨꯝꯊꯔ ꯂꯩꯔꯝꯃꯤ. ꯅꯈꯨꯟ ꯌꯥꯝꯁꯤ ꯀꯞꯄꯨꯏꯔꯣ? ꯀꯞꯇꯦꯗ. ꯑꯩꯕꯨ ꯀꯩꯗꯧꯕꯩ ꯀꯞꯇꯣꯏꯅꯣ? ꯈꯪꯗꯦ, ꯂꯣꯛ ꯊꯨꯡꯗꯧꯔꯕ ꯀꯩꯅꯣ. ꯈꯅꯥꯎꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯗꯤ ꯌꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯀꯨꯏꯔꯦ. ꯍꯦꯛ ꯌꯧꯕꯒꯅꯤ ꯅꯪꯉꯣꯟꯗ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯔꯛꯏꯗꯣ. ꯑꯣ. ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯀꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ, ꯊꯦꯡꯂꯅꯤꯌꯦ. ꯋꯦꯅꯁꯗꯦꯗ ꯑꯗꯨꯝ ꯎꯅꯔꯁꯦ. ꯑꯩ ꯆꯠꯇꯧꯁꯨ ꯀꯨꯏꯗ꯭ꯔꯁꯤꯗ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯌꯥꯕꯤꯌꯨꯕ. ꯅꯪ ꯑꯃꯨꯛ ꯑꯗꯨꯗꯩ ꯅꯊꯟꯗ ꯍꯥꯏꯊꯔꯛꯄꯗꯣ ꯊꯦꯡꯂꯅꯤꯅ ꯇꯧꯕꯅꯦ. ꯊꯦꯡꯂꯣꯏ, ꯊꯣꯛꯂꯛꯑꯒꯦ. ꯍꯥꯏꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗ ꯊꯝꯈ꯭ꯔꯦ. ꯇꯊꯤꯅ ꯍꯥꯏꯕꯁꯨ ꯉꯝꯗ, ꯃꯇꯧꯗꯣ ꯍꯩꯅꯕꯁꯨ ꯑꯣꯏꯗ, ꯃꯁꯥꯗꯣ ꯍꯩꯅꯤꯡ ꯍꯔꯥꯎꯗꯕꯒ ꯕꯤꯠ ꯏꯇꯦꯛ ꯇꯦꯛꯏ ꯅꯨꯄꯤꯗꯣ. ꯂꯥꯛꯍꯟꯅꯤꯡꯗꯕ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯅ ꯃꯊꯪ ꯊꯣꯛꯂꯛꯄꯁꯤꯗ ꯂꯩꯁꯤ ꯍꯦꯟꯕꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯩꯅꯤꯡꯅ ꯇꯧꯅꯤꯡꯗꯦ. ꯑꯗꯨꯕꯨ ꯂꯥꯛꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ. ꯃꯁꯝꯗꯣ ꯍꯥꯠꯂꯤ. ꯑꯇꯩ ꯑꯇꯣꯞꯄ ꯑꯃ ꯀꯦꯁꯤꯟ ꯌꯦꯛꯁꯤꯟ ꯇꯧꯔꯨꯗꯦ. ꯏꯆꯝ ꯆꯝꯅ ꯐꯅꯦꯛ ꯔꯤꯟꯗ ꯋꯥꯔꯣꯞ ꯇꯧꯕꯗꯨ ꯁꯦꯠꯂꯤ. ꯇꯣꯞꯁ ꯐꯅꯦꯛꯇꯨꯒ ꯆꯥꯟꯅꯒꯗꯕ ꯑꯃ ꯂꯤꯠꯂꯤ. ꯃꯆꯥꯅ ꯊꯣꯛꯈꯤꯕꯗꯨ ꯈꯪꯂꯕꯁꯨ ꯔꯥꯅꯤ ꯋꯥꯍꯩ ꯑꯃ ꯍꯥꯏꯗꯦ. ꯀꯔꯤꯒꯤ ꯈꯪꯗꯅꯤ ꯃꯥꯁꯨ ꯃꯆꯥꯗ ꯐꯥꯎꯔꯝꯒꯗꯕꯗꯣ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯉꯥꯜꯁꯨ ꯌꯧꯔꯛꯂꯦ. ꯃꯤꯅ ꯎꯔ ꯐꯖꯗꯦ ꯈꯟ ꯒꯥꯔꯤꯗ ꯀꯥꯔꯛꯂꯦ.
Mangalna irap laptaba mafam amada nupidubu purai. Urikai penba poktaba ama hayo haina hanglaklabadi nupisibu soidana kumkini. Nupi mana konjal khajik onkibada lapkraba lambido speed kandak thauduna ngaingamda lakhibani. Maithongduna imak maksin leirambado wakal nungai handri nupido. Nangi hidakti leirakpani. Ado nang kaidorageba. Kaisu taude haikhradudi. Taude haibado maithongda tari. Laisi henbi khangde. Ngasidi mabukning ado inong nungshiragum mamay laythok layki. Mataw ado khanglibra nupa maso. Ngaihak tumin layraga ising botal do tap na pirai. Laisi henbi so thaklaba tungda itap tap na. Taibang sema mapuse iham phatte. China ama phawba khangnaba hotnabada waringay. Mathang China masing thingamda tamlakpa asigumba punchi amada kayam kuina hingduna laikhini khanbada ai ngasidi hingningbagi apambadu phau leiraktre. Karigido pukning chodharino miyoibani hinglabadi awaba nungaiba haibasisu soidana thingnadawba leirabani. Maduda henjina wasinganu. Nangbu kapnabagi maram ama pirabadi nungaibagi maram amasu soidana thamlamgani. Hingningdre haibado haiganu khansu khanganu. Nangi hingningbagi maram oiba misak ima leirishidi. Wahaiduna hena nupi magi mitludagi sinthaki pirang Mangal garidagi kumthakri. Aduga nupidugi thongdo hangladuna nupi masu kumthahalli. Akoibasi yengo achikpasigi nungaiba mahaudo laushinba ngambra yengo. Nangi pendabada aingonda hairakpa ngamdrabasu pendabada wakhalda haijaduna mitludagi pirangdudi maning tamhanbiyo. Aidi nupa ataigam nang kapkana hairoi picture themjinduna China khanganu pendabada malangda haiduna awabaduna mayeng khajik ta thadri phau kaptho nangi maichaktuna hanthari khara khajik haiba matamduda nangi pirangdo ikhuchina daithoke. Nupi magi pendabado tamlakloi khangbana haibani nupa manasu. Laisi henbi malang aduda yengi hangki wahang kaya wakhal aduda mayam laktagi hanjin hangkiba wahangdi. Machanungsi khangdaba nakpu karigi mapok asida aigi ipawaina thengnahanban chingthol kaya lalaga turel kayada iruplaga nangi nachane haiba mingthol sik okani. Isasida machin tumba posakna kayam thillaga isada yauriba nangi ise lakthokkani. Malangba mana kari mapawnu purakliba nupi magi maphamda mapagi minungsitabu ikhau langkhiba thamoi aduna asi yawna warauraboi. Liri silakba namiba nungsituna themjinlaribra nupi mabu. Mangalso minute 10 hena wangangdi maphamduda mi leire haibagi samindu phawba phanghande. Nasadu khara yanglabra. Nupidu makok tapna nomi mangal changshilak nupi magi mapidubu taithokpiraduna ai leitaba thoyen bichano makhoina nangi nanakta leitaba matamsingdadi nanga sumda kapkano aikhoina nangi nanakta leitaba nangbu themjinba ngamba mikupsingda nangi pirangdo maning tamalo. Ai haiba wahaisina mahut chinduna haininglabasu hojik oiriba nupi magi phibamduda hena ayetpa piradra khanna aikhoi haibasina mahut chilakpani. Nupidusu makok tapna nomi matawaduna apianba hena supoklagom. Chalasira. Sinkraba mathau maraktuna icham chambi maithongduna amuk tamna birari Marshan mondu kona nongthangda phone tawi. Nongthangna kaidorage yam thajadana game leitradi torpa yadro thamkrage oina salaiduna kaige chahiduga ngangthoraiduga angang koiradi angangi mong matau sukhra tawbadari yare nang wathi do tagena torpanate adude haidodo sat hayu yadro ngasai nang satrama moidai kitang nembudu masamdo nakan dai phagatba masai kakbidu leishi hen behai banatro hoi mane aidi phagira khanbani nangdi awaidana angang du pami oire hoimi ai mai masakto adum u leiri nang mai number ga yawraba
ꯅꯝꯕꯔꯕꯨꯗꯤ ꯌꯥꯎꯏ, ꯑꯗꯨꯗ ꯄꯤꯕꯗꯣ ꯃꯤꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯅ ꯑꯝꯇ ꯅꯪꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯗꯣꯔꯤꯕ ꯑꯩꯅ ꯑꯉꯥꯡꯗꯨꯗꯒ ꯀꯔꯤ ꯐꯠꯇꯕ ꯇꯧꯗꯣꯔꯤꯒꯦ? ꯑꯁꯨꯛ ꯀꯨꯏꯅ ꯇꯤꯟꯅꯔꯒ ꯑꯩ ꯃꯒꯨꯟ ꯐꯥꯎ ꯈꯪꯗꯦ. ꯑꯩꯁꯤꯕꯨ ꯅꯪꯒꯨꯝꯕ ꯑꯣꯛꯇꯕ ꯃꯥꯜꯂꯨꯔꯕ꯭ꯔꯣ? ꯍꯥꯏꯔꯦꯍꯦ ꯅꯪꯁꯨ. ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯑꯃ ꯂꯨꯝꯕ ꯑꯣꯖꯥꯅꯦꯅ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯣ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯃꯤꯅꯠ 5 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯅꯊꯧ ꯇꯧꯔꯛꯑꯣ. ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯏ. ꯅꯣꯡꯊꯥꯡ ꯑꯁꯣꯝꯗꯒꯤ ꯑꯔꯦꯝꯕꯒꯤ ꯀꯧꯖꯔꯝꯃꯤꯕ ꯀꯗꯥꯏꯗꯒꯤ ꯍꯨꯠꯆꯤꯟꯗꯅ ꯌꯦꯡꯂꯨꯔꯤꯕ ꯃꯤꯠꯌꯦꯡꯗꯣ ꯂꯩꯁꯤꯍꯟꯕꯤꯒꯤ ꯃꯇꯧꯃꯛꯅꯤ. ꯃꯁꯤꯒꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯒꯤ ꯂꯝꯆꯠꯃꯛꯅꯤ. ꯑꯩꯗ ꯂꯝꯕꯣꯏꯈ꯭ꯔꯒꯦꯗ. ꯅꯣꯡꯊꯥꯡ ꯅꯝꯕꯔꯗꯣ ꯁꯠ ꯍꯦꯛ ꯊꯥꯕ ꯉꯝꯗꯦ. ꯃꯥꯔꯁꯟꯁꯨ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯃꯔꯨꯞꯇꯨꯒꯤ ꯏज्ꯖꯠ ꯁꯣꯛꯄ ꯌꯥꯕꯗꯤ ꯇꯧꯔꯛꯂꯣꯏ ꯈꯪꯏ.